Imphalgi Uribok Khoisnam Laikaidagi Supnagi Sahi Kuntraga Taret Khaktangairibi Irengbam Sangita Luhonglaba Matung Ahanba Machanupi Phangzaba Matam Aduaida Masada Allergy Horaktuna Hotluba Mafamda Ngauthoraktuna Tungda Leprosini Haiba Khangbangamki Mahaki Mapuroiba Irengbam Chorjitna Rikso Thauduna Amadi Mahakna Kankhal Tuduna Imung Puramba Oibana Hidak Masing Suna Chabangamdana Laina Asi Mapungfana Laing Bangamdana Lairaki Hena Laibak Thiribadi Chorjit Diabetes Naba Khakta Natana TB Su Nasalakpadagi Rikso Thaubadi Lairadana Masha Narakpadagi Seba Ngamdabana Maram Oiraga Haukiba Chahi Amaromgi Mamangdagi Masegi Mayumda Laikre Masagi Pibam Hena Soksilakpana Subanomba Ngamlaktabadagi Laingakna Thagi Yenba Chengyen Charaga Awatpana Mapamdagi Pirakpa Seng Taithoklaga Imung Puduna Pikliba Masanupi Mahei Tamhanba Ngamdana Taksi Shonduna Lairi Chana Thangnaba Cheng Haibase Milakaigi Thagi Yela Iba Cheng Che Keji Train Thoi Phang Hama Matamdadi Lambida Una Bangakani Nang Chembigi Sabigi have the habit Lambiding at the Haina, I am Pawadi Sanga Agamo, I condition Moko, am the Udri Kangdari. I don't know Madi, I gas habits, then Yahona Bana, Gauba, Lakpamatam Sida, Enang Samina lady, the Samani Hingi, and a Mojo, Angakbama Pitana, Mungakari, I keep him si Ubada. Laina Asina Chahi Tarahena Naraklabi Sangita Mapan Thokpangamdana Lairakliba Asida Laina Asigi Lamda Tongan ba NGO Kayana Koina Satuna Yengsinba Amadi Laina Asinaraba Miyuising the Piriba Kanaba Kaya Amata Fangdana Hingli Laina Asikhak Natana Mapuroiba Amadi Sahi Tarani Thoi Khaktangairibi Masanupi Ahan Nasalakpana Chana Thaknanabagi Honaba Fawbangamdraba Imung Asidadi Lainga ki Sotharaba Kayagi Tengbang Oinanaba Semkiba Makhal Makha Kayagi Scheme Singi Kanabasu Amata Fangdana Lairi Masida Pikliba Masanupi Atombina Mamana Nadringaida School da Thilamba Haujikna School Kaba Fangdabagi Nungai Tabakaya Fongdoktuna Lairik Makha Tamthaduna Tungi Punsida Doctor Ama Oiduna Mama Bu Fananaba Laing Ningbagi Apambasu Fongdoraki Mama Hana School Timbia me Jiki Mama Timbangamde Ngaite Like two days Kundukaning Isa like Tamhaninga, Tamhanbangam Magdaba Kotaba, my arm say, I go the Ishada to Mamma in a Tamoichok, I know I did there. Miyuiba ama oina pokpada mahaki punsi mahing asida asumna hingadabagi saruk sijakhrage haiba wakhalon phawba yorurabi sangitana lamdam asigi pukchel chaurabi kaya amadi lainga ki mari lainaba authority na miteng sangbiduna mahaki anaba asitabu phanbiduna miyamga mirak tin bangamhanbiu haina lainga ki maikei tabu yengduna awaba chaina kaya khangduna lehori Government gi pire bakana baharagadi tungdal lakada baidi khangdre mamang da hauki baharagadi chengi dagi hen pam kari gami am dai phangjaba leite ala thagal le ai mayam na thagana bani na aisu thagal le ko de noi pata pi da diya roi pata setona da diya roi na adum pot dum namdan kari da gorabna dum khangdre aisu hangdre thigatare thabadi dum thagal le kai kana ba mayam la elai haiba mayam je ai thabadi dum thagal sei aduga Chimanagi Oire Canada have a keep property am the Pirakte. Mayam so I matting Pangbiu, I benung Sibio, I may quite get to a laba taraba, liable habado, I not Malem said later man and I do not calabani. A Kiamokan Talabanupi begin Mapokni. Haiba Maposida, Lakaigi, Todo Watok, the Lyra than Imung Manungi, Tolok Patodo Watok, Tapauba, Miam Miraktina, Tokpangam Laktrabi, Masagi. Anaba na maram oiraga mama ama oina macha semba ngamlaktrabi macha sembagi ngamdabagi awaba kaya asina hingbagi mahau si karino asibagi lambida chatningle haiba wafam kaya fongdorakli hiram asigi matangda Uripok Khoisnam Laikaidagi camera person Naresh ka loinana paudam jariba Hemchandra Sagolsem Times of Manipur Imphal